Nungsizaraba ichilanao maruk mapangsing Bethany Diaspora Church ki apta kuding thajariba series of Diaspora messages asibu tabiba silanao kuding mag amuhanna Prabhu Jisu Krista gi mingda nungsibigi salam pizari aduga loinana mayambusu amuhanna thagatsage yamna laibak phabani aikoi ngasi phawba tatana Ishorgi wahai sibu tamin naraga pukning thaugat pa phangba aduga pukning thaugat minaba amadi ekhoi Kristagi mingda asmaina awaba khangmin aduna mapam tongan lairabasu prathana da ningsing naraga ekhoi chatmainaba asi ekhoi gi damakta Aphaba ekhoi gi damakta aduki matik pukning thogat pa mani aduna ekhoi leptana isorgi wahai asi tamin nasi pukning thogat minasi haibasi mayamda hanba maktada thamjaning bani ngasi gi ekhoi gi text asi 1 Peter gi chapter 3 verse 21 dagi 22 maina makha tarak pasi ekhoi paminasi aduga ngasigi oiba maru oiba wafam asi ekhoi nei naminasi ngasigi sermon asigi title asina an anti-type which now save us Manipuri da Houjik eikhoibu kanbiba haibadi baptaij tawkhiba lawkhiba adugi pandam oi haibani masigi matang asida ekhoi yengba tarabadi maru oibase salvation ekhoi aran khubam phangba asigi matangda oibani aduna actually now sing salvation haiba matamda to some mi khara gi damaktadi it is easy enough to understand gospel ase takpibu matamda haibibu matamda share tawba matamda taraga yamna laina khangba ngamba aduga thajaba ngamba lausanba ngamba ekhoi thingnai aduga mi khara gi damaktadi it is hard to comprehend makoi khangba ngamde bhab taba ngamde gyan taba ngamde matam changi asmaina salvation gi maram ase bible da ekhoi bu takpi ekhoi na share tawi aduga masida mi mayamda ekhoi na chattuna salvation gi matang asida khanghan ningba understand tawhan ningba se ekhoi loinamak ki thamoida laibani adumaina chalaga eikhoina haibiba takpiba gomna apostle Peter nasu mahakna magi letter asibu chithi asibu pariba mi khuding makna salvation gi maram asida phajana mayek sengna gyan tahaningi bhab tahaningi aduga luri badi matam aduda Jewish background gi lakpa mi mayam yawi aduna mahakna masigi chithi asi iraga makoina su masigi chithi asi paba tarabadi salvation gi matang asida hena bhab tagani hena khangani haibasi mahaki thamoida sulai aduna ekhoi pasi verse 21 da ising adu Jisu Kristana hingatpagi mapana Houjik eikhoibu kanbiba baptaij loubagi pandam oi masi hakchangdagi amotpa lauthokpa nate isolomda aphaba achum aran khangba pukninggi paukhumni sargadut sing awangba phamda leibasing amasung matik leibasingbu mahakki makha pol halaba matungda mahakna sargada lengkhat khiduna ishorgi yet thangba nakanda lay actually now sing masida eikhoibu khanghalle madudi karino baptism eikoi lobase mi mayamna phajana khangdabagi maramna baptism asina eikoi kanbiba phanghanbani haina khanbasu laibani aduna question hangba yabadi does baptism save us
ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯂꯨꯞꯄ ꯕꯞꯇꯥꯏꯖ ꯇꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯐꯪꯍꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ something that baptism saves baptism ꯂꯧꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯑꯔꯥꯟ ꯈꯨꯄꯝ ꯐꯪꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯈꯔꯅ ꯈꯜꯂꯤ but ꯑꯆꯨꯝꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ baptism does not save ꯑꯩꯈꯣꯏꯅ baptize ꯂꯧꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣই ꯀꯟꯕꯤꯕ ꯐꯪꯕ ꯅꯠꯇꯦ there is no power in baptism to save a person baptism asina mi amabu kanbibagi pangal sakti yaude the filth of the flesh ꯑꯩꯈꯣꯏ ꯒꯤ ꯍꯛꯆꯥꯡꯒꯤ ꯑꯃꯣꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯄꯥꯞ ꯍꯥꯏꯕꯁꯤ ꯑꯃꯣꯠꯄꯒ ꯆꯥꯡꯗꯝꯅꯩ ꯑꯗꯨꯒ the flesh is sinful and filthy ꯑꯩꯈꯣꯏ ꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯑꯃꯣꯠꯄꯅꯤ ꯃꯣꯠꯂꯦ sinful ꯑꯣꯏꯌꯦ ꯄꯥꯞ ꯆꯦꯜꯂꯦ ꯑꯗꯨꯒ baptism is unable to remove the filth of the flesh ꯑꯗꯨꯅ ꯑꯩꯈꯣꯏꯅ baptize ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ baptism ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒꯤ ꯑꯃꯣꯠꯄ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯊꯦꯡꯅꯕ ꯈꯔꯁꯨ ꯂꯩ ꯃꯁꯤ ꯑꯩ ꯄꯟꯖꯒꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ evangelism ꯆꯠꯄ ꯃꯇꯝꯗ ꯄꯥꯈꯪ ꯅꯍꯥ ꯑꯅꯤꯈꯛ ꯊꯦꯡꯅꯩ ꯃꯗꯨꯗ ꯍꯪꯕꯅꯤ ꯑꯩꯅ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥ ꯅꯈꯣꯏ ꯆꯔꯆ ꯆꯠꯄ꯭ꯔꯥ ꯍꯪꯕ ꯀꯥꯟꯗ ꯍꯣꯏ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯩꯈꯣꯏ ꯆꯔꯆ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯠꯂꯦ ꯍꯥꯏꯌꯦ ꯌꯥꯝ ꯐꯔꯦ ꯅꯈꯣꯏ ꯆꯔꯆ ꯆꯠꯂꯗꯤ ꯆꯔꯆ ꯑꯩꯈꯣꯏ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯍꯪꯉꯣ ꯄꯥꯁꯇꯔ ꯍꯥꯏꯌꯦ ꯑꯗꯨ ꯑꯩꯅ ꯍꯪꯕꯅꯤ ꯅꯈꯣꯏ ꯅꯧꯅ ꯄꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯈꯣꯏ ꯀꯟꯕꯤꯕꯁꯦ ꯇꯁꯦꯡꯅ ꯐꯪꯂꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯍꯣꯏ ꯍꯥꯏꯌꯦ ꯑꯗꯨ ꯅꯈꯣꯏ ꯀꯟꯕꯤꯕ ꯐꯪꯈ꯭ꯔꯦ ꯅꯈꯣꯏ ꯁꯔꯒ ꯆꯠꯂꯅꯤ ꯅꯈꯣꯏ ꯅꯧꯅ ꯄꯣꯛꯂꯦ ꯍꯥꯏꯕꯁꯦ ꯀꯔꯝꯍꯥꯏꯅ ꯊꯥꯖꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯅꯈꯣꯏ ꯌꯥꯏꯌꯦ ꯍꯥꯏꯕ ꯉꯝꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ we have been baptized ꯑꯩꯈꯣꯏ baptism ꯂꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯌꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯈꯨꯟꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯏꯃꯨꯡꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯁꯣꯁꯥꯏꯇꯤꯗ ꯆꯥꯎꯔꯛꯄ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯔꯆꯇ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯠꯂꯕꯁꯨ ꯀꯟꯕꯤꯕꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯀꯅꯥꯅ ꯄꯤ ꯀꯔꯝꯍꯥꯏꯅ ꯐꯪꯏ ꯍꯥꯏꯕ ꯐꯖꯅ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯕꯞꯇꯤꯖꯝ ꯂꯧꯔꯒ ꯑꯩ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯄꯥꯞꯁꯦ ꯏꯁꯣꯔꯅ ꯆꯥꯝꯊꯣꯛꯄꯤꯈꯔꯦ ꯕꯞꯇꯤꯖꯝ ꯂꯧꯔꯒ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯃꯣꯠꯄ ꯈꯨꯗꯤꯡꯃꯛ ꯁꯦꯡꯗꯣꯛꯄꯤꯈꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯔꯒ ꯆꯠꯂꯅꯤ ꯑꯩ salvation ꯑꯔꯥꯟ ꯈꯨꯄꯝ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯕꯞꯇꯤꯖꯝ ꯂꯧꯕ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯊꯦꯡꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯏꯁꯤꯡꯗ ꯂꯨꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯨꯔꯥ ꯂꯨꯞꯍꯜꯂꯒ ꯃꯤ ꯈꯔꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯃꯐꯝ ꯈꯔ ꯏꯁꯤꯡꯗꯨꯅ ꯂꯨꯞꯄ ꯃꯇꯝꯗ ꯄꯨꯔꯥ ꯂꯨꯞꯄ ꯐꯪꯗꯕꯒꯤ ꯆꯣꯠꯍꯧꯗꯕ ꯈꯔ ꯂꯩꯕ ꯃꯇꯝꯗꯁꯨ 이싱도 라우라가 이싱도나 자이라가 뿜쪼쪼 할래 뿜룹룹 할래 까리 타자번호 뭐코이나 하이라가 이싱나 속호다바 이싱나 쫓한다바 마팜 아두기 마팜두다 마기 밥 레호가니 나트라가 마기 밥세 completely pura 생독바 방로이 하이비기 와칼 마두기 컨셉투다 마두기 understanding 두다 taubusu ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯕꯞꯇꯤꯖꯝ ꯑꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯃꯤ ꯈꯔꯅ ꯂꯥꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯕꯞꯇꯤꯖꯝꯅ ꯃꯤꯕꯨ ꯀꯟꯕꯤꯕꯒꯤ ꯋꯥꯈꯜꯗ ꯆꯠꯄꯁꯨ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯔꯤꯛ ꯆꯨꯝꯅ ताकपीबनी अदुना इचिल इनाउसिंग anti type हाइब लय अदुगा type हाइब लय वहाई को the word type and anti type pandam हाइब तारे एखोइगी मणिपुरी की बाइबल ददी pandam नत्र pandam हाइ ने इये मसी करिनो what is these words
type and anti-type. The word type is like an example or an illustration. Type haibadi manaba ko adugumbani haibado aikoi Manipuri gi wahaida manaba example khudam natraga illustration oina aikhoina sizinaba pot adubu aikhoina type haina kawi. The word anti-type haibataragadi is like the embodiment or fulfillment of the type. Ngasai gi manaba adugi pot adu kari haisira loba fulfill oihanba haibani madubu fulfill oihanba pot adubu anti-type kaubani. Masi aikhoina Houjik ki hairiba wahai asi paba matamda uba pangbani. Ngasai aikoi paba do verse 21 do amu hanna pajage. Ising adu Jesu Kristana hingatpagi mapana Houjik eikhoibu kanbiba baptaij loubagi pandam oi haibani. Pandam oi masi hakchang dagi amot pa lokthok pa nate baptism se go amot pa lokthok pa nate adubu isolomda aphaba achum aran khangba pukningi paukhumni just a response paukhumni haibani. Machile now sing baptism does not say aduna makha tarakpada the conscience eikhoida isorna piba conscience haibasi leye pukning da wakal khantaba ngambagi pangal ase. The conscience, it has been dirtied by our sins. Aikhoigi wakal aikhoigi pukning khantaba ngambagi pangal leiriba mayam adu loina pap asina mothan gre haibani. Pap asina loina mothan khrabani. The conscience needs to be cleansed. Aduna aikhoigi conscience ase aikhoigi pukning aikhoigi wakal ase mot khrabani na Papna mothan krabni na masi singdokpa darkar oye haibani. Only God can cleanse the conscience and make it good. Masigi aikhoigi amot pa aikhoigi wakhalda moliba khuding mak ase kanana singdokpi gani nangna baptize toraga isingda luppaduna nate. Masi ishor mahakhakta aikhoigi pap aikhoigi wakhalgi amot pa si singdokpa ngambani. Aduga singdokpa ngakta natana pahan basu aphabasu oihanba ngami haibani. The Lord Jesus plays a vital role. Masida Jesu Kristana yamna chawna thodang lawi madudi karino hairaga he suffered for our sins. Aikhoigi pap asibu koknana ba aikhoigi pap asibu sengdokpina na bagi damak tamana awaba khangki. Aikhoigi pap ke damak na ma awaba taki. He paid the penalty of our sins. Aikhoigi pap ki atauman aikhoina phanggadau ba chairak adu mahakna loina madugi damak tamhakna loina pibi khare haibani. God raised him from the dead by the Spirit of God. Ishor thawaya sengba ishor gi mapana ishorna Prabhu Jesu Christabu sibadagi amuk hindok hanbire. Aduna baptism ase karino isili now sing aikhoi munna khangba darkar oye. Baptism, it is our identification with the Lord Jesus Christ. Aikoi Prabhu Jesu ga identify tore haibase masibu utna nabagi damakta tauba pandam aduni. Ngasai gi aikoi gi papus sengdokpi ba chamthokpi ba amot pa khuding makpulok thokpi ba adudi Jesu Kristana awawa khangki ba aikoi gi pap tugi damakta mana sibi khrabani. Aikoi gi di madu thazaraga madu thazare haibagi identify tawbagi damakta aikhoina baptism asi laubani. Baptism na aikoi kanbiba nate haibase aikoi masida takpi. All that he has done would have direct effect on us. Jesu Kristana tawkhraba khoding mak thabak aduna aikoi da direct effect lai khare loina singdokpi khare samthokpi khare kanbiba do phanghanbi khare we would be given salvation. Maduna maram oiraga aikoi salvation adu phanghan khrabani. We would be declared righteous, justified by God. Ishor gi mamang da aikoi se sing khare chum khare yare haina aikoi bu utpire. Aduga baptism must point to us or us to the Lord Jesus Christ as Savior. Aduna aikoi baptism lauba sina kari aikoi gi wakhal da phauhan gadage haiba matamda aikoi ase kanbiba si Jesu Kristana pibi khare Jesu Christ se aikoi gi kanbiba mapuni haiba se ningsing hanba khanghan biba adu oigadabani. Aduna baptism does not save. Baptism na mibu kanbiba ngamde
but the Lord Jesus Christ does. Jisu Kristana kanbiba salvation aran khubam adu piba ngambani pibani haibani. Aduna, where is the Lord Jesus Christ right now? Houjik Jisu Krista se kadai da leire. Masimi mayam na hangnaba question aduni. Aduna, Ishorgi wahay na fazana sida amuk takpire. Jisu Krista kadai da lei. His work on earth was accomplished. Mana tawgadaba tabak kuding mak taibang panda leiringay da tawgadaba mataw kuding mak loy salam kare. He accomplished. Aduna kadai da leire hujing ma. He has gone to heaven. Mahak sargada. Sar kare sargada leire haibani. He sits at the right hand of God. Jisu Krista se hujik kadai da leire haibakanda Ishorgi yet thangba nakanda lei haibani. Sargada. It is a place of authority. Yet thangba nakanda leiba pamba haibase karino haibakanda. It is a place of authority. Ngasagi authority leiba mapam. Yamna ikai khumnagadaba mima yamna respect togadaba mapam aduni. Khwaidagi achauba mapam aduda mahapam duna lei haibani. It is a place of great power. Madugi mapam adudagi adukki matik chauraba sakti adu mangonda lay adugi mapam aduda mahak laibani. All are subject to the Lord Jesus Christ. Kuding mak Jisu Kristagi makhada makhaponduna lay haibani. Kana angels. Even sargadut sing makoisu Jisu Kristagi makhada loina subject tauraga leire haibani. And the authorities and powers. Hojiki hairiba wayel atang kuding mak achauba kuding mak power sakti kuding mak ase Jisu Kristagi makhada leibani haibasi Ishorgi wahayna eikhoibu takpibani. Aduna verse 22 amuhanna pathok sage sargadut sing awang ba phamda leibasing amasung matik leibasing bu mahakki makha polhal laba matungda mahakna sargada lengkhat khiduna Ishorgi yet thangba nakanda lay aduni. Sakti pangal kuding mak maki makhada leire haibani. Ichili now sing masini Jisu Krista na eikhoigi damakta tawbiba masini achumba Ishorgi wahayna takbiba ase. Aduna eikhoigi damakta what is our challenge as we listen to this word? Number one, to have a very clear and correct understanding of our salvation. Salvation haibase aran khubam haibase karino kadai dagi phangbano kanana pibano haibase yamna chumna sengna eikoi khangba ngamna ba eikoi hotnagadabani mase khangsu khanggadabani adu oiba taragadi aina mi mayamda share tawba matamdasu clear oina share tawba ngamgani bhap tahanba ngamgani ai phawba isana aigi salvation natraga salvation gi kanbiba aran khubam gi maram asida phajana khangba ngamdragadi karam haina mingonda ai haiba ngamgani asini sirenasing. Aduna we are not saved because our parents are Christians. Eikoi aran khubam phangbase eikoi ima ipasing na Christians oibagi damakta eikoi su kanbibado phangbanate. We are not saved because we are baptized. Eikoi baptized tawkhre haibagi damakta eikoi kanbiba hekta phangbanate. Maram di baptism na mibu kanbiba nate haibani. We are saved by the Lord Jesus Christ. Achumba adudi karino Jisu Krista na eikhoibu kanbibani. We are saved by grace. Ishor mahakki thauzal adugi maramna eikhoi kanbiba se phangbani. Through faith thazaraga Ishorgi nungsiba Jisu Krista na tawbi khiba mayam aduda eikhoina just thazaruba asina Ishor na eikhoibu thauzal biraga kanbiba se phanghanbani. Ephesians chapter 2 ki verse 8 masi eikhoibu takpi. Aduna actually now sing eikoi munna khantaba darkar oi fazana khangnana bahot na batai. Ani shubada to have a deeper sense of appreciation and regard for the Lord Jesus Christ. Adu oi batarabadi hoji eikoi khangkhare baptism na nate atai atopa na nate eikoi gi aran khubam ase Jisu Krista na pibani. Jisu Krista na eikoi bo aran khubam pibase mana magi thawai thari bani mana eikoi gi pap ki damakta chamthokpi na nabagi damakta mahaki ido cross ta tabi khibani mahak na awabado khangbi khibani haibase eikoi na khangi. And ma hojik kadai da lai kari tauri haibase eikoi Ishor gi wahai sina uhan bi batarabadi eikoi na mabu appreciate tawgadabani. We must have that
deeper sense of appreciation and regard for the Lord Jesus Christ. Prabhu ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯇꯧꯕꯤꯕꯅꯤꯀꯣ ꯍꯥꯏꯅ ꯊꯥꯒꯠꯄ ꯄꯨꯛꯅꯤꯡꯗ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇ ꯔꯤꯒꯥꯔꯗ ꯄꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ. He is our glorious Savior. मासे अखोई चाउरबा ख्वाइदगी ममल यामलबा कनबिबा मकपुदुनी हाइबसे अखोइना माबु अदुमाइना खनगदबनी. He sits on the right hand of God. Kana ईश्वरगी ये थंगबा मफम अदुदा अदु चाउरबा मफम अदुदा कना फंबा ngami जीसु ख्रिस्टनी महकपु अखोइना इकाई खुमनगदबनी. He is to be revered with the greatest sense of awe. Mabu asukki matik अखोइना इकाई खुमनबा अखोइना माबु कीबा दरकार ओय हाइबनी. अदुना इचिलिनाउसिंग तराय तराय नमसी अखोइ खलोइसी अहुम सुबा अरोइबदा to share the gospel message. Houjik di अखोइ खंगले kanbiba se kanana pi kadaidagi lai kari karmaina oibano haibase अखोइना खंगलबदी. Let us share this message to others. Masigi kanbiba gospel message ase अखोइ अतोपा mi kaya kaya da अखोइना सु share तौगदबनी. Many have not heard the gospel. Mi mayam lairi houjik phawba gospel bu tadriba अखोइगे लेफमदा अदुम येंगसी थीसी थेंगनगनी खंगनी. Aduga some have little understanding of salvation. Salvation asi makoina taragasu karino phajana khangba ngamdaba mi mayam su lairibani अखोइना takpiba khanghanbiba darkar oy. Aduga let us seek to have a clear understanding of salvation. अखोइ लोइना होनसी यामना clear oina अखोइ salvation gi matang asi khangnaba honasi. Let us then share our faith in the Lord Jesus Christ. अखोइना प्रभु यीशु ख्रिस्ट दा थाजरिबा asi अखोइ लेपा लाइतना तत्तना ngamliba makhai hotna duna share tausi haibasi ngasigi अखोइगी चावरबा challenge अखोइगी चावरबा lesson aduni. अखोइ खुदिंग मकपु ईश्वरना पांगल हपीबो ओइसुनु तौबा ngambasु ओइहानसुनु अखोइगी salvation सु मयेक सेंगना खंगबा इसिलेनाउसिंग ओइहानबिसुनु हाइदुना मसी ngasi damakta mayamda share tawjaba aduni ईश्वरना अखोइ खुदिंग मकि मतमता बोर पिनाबिबो ओइसुनु ईश्वरदं hakdang हाइजसी. वांगथोइ सिंगथोइरबा सरगदा लैबा इपा नाहक पुथागली ngasiगी फजखरबा मतम असिदा नाहकि वाहै असिबु अमुक हन्ना ताहन बिबगी दमकता नाहक पुथागत सबनी. नाहकि वाहै असिना अखोइना खंगलमदबा सेंगलमदबा कया कया सु अमुक हन्ना ताकपिदुना सेंगदो हनबिरे खंगहनबिरे नाहक पुथागत सबनी. प्रभु यीशु ख्रिस्टना अखोइगी दमकता अखोइगी पापु सेंगदोक पिननबा चामथोक पिननबा अरान खुबम फंगननबगी दमकता तौबिखिबा मयाम असिबु पाइसोर खल्लगा ख्रिस्टगी दमकता मपुंग फाना हिंगबा महकपु अखोइगी kanbiba मपुनी हाइदुना रिगार्ड तौबा अदुगै पाइसोर माकी अनिंगबा माकी अपामबगी मतुंगिना मागी पाउतासिंग इंदुना चटपा ngamana सासिंग ओइहानबियो. अदुगा लोइना नै पाइसोर मसिगी फजरबा नाहकी kanbiba असिगी मेसेज असि अखोइगी मरुप मपांसिंग इचिलनाव थेंगनरिबा मी खुदिंगमक्ता अखोइ शेयर तौबा ngamna पांगल हपियो हाइदुना प्रार्थना तौजरी. पाइसोर चाननाय अखोइ diaspora church की मीसिंग मफम तोंगान तोंगान लैबा कया कया की मरक्ता इपा ईश्वर अनायक लैबा लैरमगनी अनाब खुदिंग पहनबियो असोनब खुदिंग कहन कन पांगल हपियो कन खहनबियो. पाइसोर मामागी दरकार की मतुंगिना महकना मतेंग पांगबियो अखोइगी थाजबबु कन खहनबियो. पाइसोर लोइनाना नाहकी लोइना बिबा नाहकी नुंसीबा अदुना अखोइबु थादोकपिगनु अखोइबु मतम खुदिंगमक्ता लोइना बियो हाइदुना प्रार्थना असि तौजबनी. थागसरी अखोइगी प्रार्थना बु ताबिबगी दमकता खुदिंगमक असे पापदगी हंदोकपिबा अमता ngairaba kanbiba मपु प्रभु यीशु ख्रिस्टगी मिंगदा निजरी. आमेन.